अहानबदा अरोइबा पाउ पिजरी लेंगांग द रिकॉग्नाइज तौदबा खुलसेंग लेंगा की खुदोंग चाबा अमता पीदनबा थौरांग पाइखले हाइना चीफ मिनिस्टर नोंथोंबम बिरेना फोंदोक्रे Directorate of Information and Public Relations na phongba calendar da mera hok chongba numita Cookie Rising Day haina hapchilambagi mayokta Kangleipa Kanbalupna calendar mai thaduna yadingda phongdokre Amadi Ministry of Information and Broadcasting na lebak asigi awang nongpok stat singda film culture chawkhunaba tongan bakongthang kaya paikhatpada natana malemgi phampakta region asida putopa film kaya udnabagi khudong chaba leptana phangali